ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯆꯥꯕ ꯃꯇꯝꯁꯦ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯦꯟ ꯃꯆꯥ ꯑꯃꯅꯤ ꯑꯗꯣ ꯑꯩꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯖꯕꯅꯤ ꯑꯩꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯒ ꯑꯩꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯟꯖꯦꯟꯅꯔꯒ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯒ ꯑꯩꯁꯦ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯖꯕꯅꯤ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯑꯁꯦ ꯊꯥ 9-10 ꯁꯨꯖꯜꯂꯛꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯦ ꯉꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯂꯥꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯁꯤꯒꯨꯝꯕꯁꯦ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯂꯩ ꯃꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯔꯒ ꯇꯥꯔꯨꯔꯒ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯑꯁꯤꯒꯨꯝꯕꯁꯤꯗ ꯍꯥꯏꯅꯤꯡꯕꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤ나 ꯉꯁꯤꯐꯥꯎ ꯁꯨꯝ ꯊꯃꯣꯏꯁꯤꯗ ꯈꯜꯂꯒ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯑꯆꯥꯕ ꯑꯩꯅ ꯋꯥꯈꯜꯗ ꯈꯟꯖꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯏꯁꯣꯔꯗ ꯀꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯖꯕꯒꯤ ꯃꯄꯥꯜꯅ ꯗꯌꯥꯅꯟꯗꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯐꯪꯅꯔꯒ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯄ ꯐꯪꯕꯁꯦ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯑꯩꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯏꯔꯥꯡ ꯇꯧꯔꯛꯄꯁꯦ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯨꯡꯗꯗꯤ ꯃꯦꯒꯤ ꯇꯥꯡ 3 ꯌꯧꯗ꯭ꯔꯤꯉꯩꯗꯒꯤ ꯃꯣꯏꯅ ꯖꯤꯝ ꯍꯣꯜ ꯃꯩ ꯊꯥꯗꯅ ꯀꯨꯀꯤꯁꯤꯡꯅ ꯖꯤꯝ ꯍꯣꯜ ꯃꯩ ꯊꯥꯗꯅ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯧꯔꯦ ꯏꯔꯥꯡꯁꯦ ꯇꯧꯕ ꯍꯧꯔꯦ ꯒꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯅ ꯏꯔꯥꯡꯁꯦ ꯐꯖꯅ ꯇꯧꯕ ꯍꯧꯔꯦ ꯃꯣꯏꯅ ꯃꯦꯒꯤ ꯇꯥꯡ 3 ꯌꯧꯗ꯭ꯔꯤꯉꯩꯗꯁꯨ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯦ ꯏꯔꯥꯡꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯅ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩ ꯑꯩꯈꯣꯏꯅꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯣꯏꯒꯤ ꯔꯦꯂꯦ ꯆꯠꯆꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯦꯒꯤ ꯇꯥꯡ 3 ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯖꯕꯁꯦ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯍꯩ ꯔꯥ ꯀꯔꯤ ꯀꯔꯥ ꯑꯩꯒꯤ ꯅꯨꯄꯥꯅ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯒ ꯑꯗꯨꯝ ꯆꯤꯡ ꯃꯥꯟꯗ ꯆꯠꯂꯒ ꯌꯣꯟꯕ ꯆꯠꯂꯒ ꯑꯩꯈꯣꯏꯁꯦ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯗ ꯊꯥꯡꯂꯣꯟꯗ ꯍꯤꯡꯂꯦꯞꯇ ꯆꯠꯄꯅꯦ ꯍꯤꯡꯂꯦꯞꯇ ꯅꯨꯃꯤꯠꯇ ꯆꯠꯄꯅꯦ ꯑꯗꯨ ꯃꯥꯁꯦ ꯐꯣꯟꯁꯨ ꯄꯨꯕ ꯀꯥꯎꯍꯧꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯇꯥꯡ 3ꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥꯗ चꯠꯈ꯭ꯔꯦ मासे अदो अखोइनदि मोइगी चिंगमीना मयाम अमूब ड्रेस ngata सेटलगा नोंमै पाइरगा अदगिदि मोइना रेले चटले लंबी सिदा मेरोड सिदा रेले चटपा मतमसिदा तुरबुंग बंगला से यौरे तुरबुंग बंगला से यौरबा मतमदा मोइगी चिंगमीगी कुकीगी मोइगी गेट अमा लेबनेबा गेट अमा लेबसे मोइना मै थारगा अखोइ मैतैना थाबनी हाइदना मोइना मसिदैसिदा अखोइदा मोइगी गेट से मैतैना थाबनी हाइरगा मसिदैसिदा अखोइ मैतैसिदा मोइना ओनसिलगा मोइना रिले चटलगा अखोइ मैतैदा ओनसिलगा मोइना मैतैगी युम थुगाइबा युम मै थाबा अदुमाइना तौरकपने मोइना इरांगसे हौरकपने तुरबुंग बंगलादगी हौरकपने अदुदैदुदा मोइना अदुमाइना तौबसिदगिदि कनो सोशल मीडिया दा मयाम अमा थागले फेसबुक दा अदगिदि यूट्यूब दा मयाम अमा थागले सुमाइना इरांग थोए खोले अखोइ मैतै मचासिंग कुकी मयाम कुमधरागा अखोइ सुमाइना युम मै थाबीरे अखोइ सुमाइना तौरे खोले अदुना मैतै मचा मयाम कुमधरओ हाइदना फोन सिदा थागले असि उरुबदा आइसे यामना नुंगाइते नुमिसे यामना नुंगाइते करिनो इशोर तौरिसिबु हाइना खल्लुरगा आइगी थमोइसे यामना नुंगाइते आइगी नुपासिना फोन सु पुहौदबगी मरमना आइना फोन तौरगा सुमाइना इरांग थोए खोले लाओ खोलो हाइना हाइगदौबसु फोन सु पुहौद्रबनिना आइसे यामना नुंगाइते अदुबु आइसे इमुंगदा तंगसलगा मयामना लंगनरे अदगिदि मैतै सिंगसे चेनबा याबसु चेनगरे अदगिदि चेनबा याबा चेलगा लंबीदा चिंगदा लंबी ngaudana leigibasu kayama leire adagidi lambida merota chatkibasu yawe adagidi asambi lambi romda chatkibasu yawe maitai myam di chanagare adu bukhoi di chatte akoi christian oiriba akoi ईश्वर की मचा ओइबा कोई युम फैमिली क्या नोम दि लेइबा कोई लेकाय सिदा अदु लेहौबा मतम सिदा आइना आइसे मतम सिदा तौबम खंगदना अखोइ लेकाय की ममा चिंगमी नुपी अमा थोगलागा सुमाइना इरांग यामना थोए अदुदुना करिसु खनगनु नोई कन्ना प्रार्थना तौ हाय अदु आइसे
कन्ना प्रार्थना तौरे कन्ना प्रार्थना तौरकाꯟसिदगी उचिन्ना चिन्ना पुंग अनि अहुमुक तारकपसिदा ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯁꯤꯗ ꯌꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯊꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯣꯠꯄ ꯀꯔꯤꯃꯠꯇ ꯆꯪꯗꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯔꯆ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯔꯆꯁꯦ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯦ 110ꯃꯨꯛ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯔꯆꯁꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯔꯆ ꯃꯅꯨꯡꯁꯤꯗ ꯂꯩꯔꯦ ꯅꯨꯃꯤꯠꯁꯤꯃꯗꯤ ꯇꯥꯡ 3ꯒꯤ ꯅꯨꯡꯗꯥꯡꯁꯦ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯅꯨꯡꯗꯥꯡꯁꯦ ꯑꯁꯤꯃꯗꯤ ꯂꯩꯔꯦ ꯑꯗꯣ ꯏꯁꯣꯔ ꯈꯪꯕ ꯃꯤ ꯃꯌꯥꯝꯅꯁꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯊꯅꯥ ꯇꯧꯕꯤ ꯑꯗꯨꯕꯨ कुकी हाइदना लान तौरिबा मी खुदिंगमक्से कुकी लोइना फत्तबदि नतेबा अफबसु दुम यावेबा अदुबो अखोइसे नुंगदांगसे दुमाइ तौरगा मोइसना अखोइसे फजना लेहले अखोइ चरस मनुंगसिदा अखोइसे तुमदे नुंगदांग चुप्पसे अखोइसे प्रार्थना तौरगा लेयेबा अखोइसे अदु अखोइना प्रार्थना तौरगा लेइबा मतमसिदा मोइ चिंगमी सिंगसिना मपानदसु गा तारगा मोइना ngakpiraga khotpiraga adumaina leye aduga somda nakan amaromdana somda kano torbung bangala romda kangmai romda yummai tharuraga maitegi yummai tharuraga halakpa kangbu singsina chochampur yaurakan chochampur manungse amuk loina uthaiba horakane ba moina masidai sidai maitegi yum thadana maitegi yumse ka thugai raktana ekta uwa lauraga koise sirani haibse koi wakhalda khalle koi hingni haibse koi wakhalda khande aduga adumaina ya wana hingsimase leire kansida moisingsina haye adudaida akoigi churchida akoigi gari akoigi member akoigi churchida leiriba member khuding maki gari mata singse gari ataubasu mata su loina akoigi churchida thamame aduga thamama kansida akoise nungala kansida ayuk wanta sida moina haye noi sipaida tension horo moina haise ko noi sipaida tension horo aduna akoina budi noi hat kani haiba nate koina budi noi hatloi adubu irang se tawrabanina mi ataina la kanda noi hatpa matamda koina kanba ngamoi haiba moina kanba ngamoye har kansida noi se sipaida tension horo haire koise gari du su thamame akoigi yumgi so sisu akoigi pastor gi nupi sida sinarama kansida gi di akoise sipai kemda tension le akoi kari mata yaude akoina setliba dress to adugani akoina icha singsiga akoina sipai kemda tension lije akoina sipai kemda tension la kansida gi di sipai kem sida numit mapani numit tang mapan bau lei koise me gi tang mapan bau lei tang mapan bau lei bas matam sida akoise akoigi kem sida akoigi sipai kem manung sida leiba matam sida akoi mi asibaga sudum leiminare akoi mitegi nupi asiba masu yaweba koi irang se torokpadagi sirineba nupi do mase itegi wai thalaga sibai se kamai sibano sibai se moina yum se thugai rakpa moi myam la akanda yum mai tharak pase adumaina moi mayam na adumaina torok pasida pakhat mandana bp stock toroga siba hai tare aduga itegi wahem thalaga ko isuna hojikda pastor da gari sinerame haibado pastor se maitei ra kukira pastor se cookie ne ba ko cookie ne mangonda sinarama kansida akoise mi asiba dusu haiji lando loina tel abani na sipai ke manungda leirabani na maitai haiba jase so sampur manung sida amata leitere akoi sipai kem da loina leire adumaina leira kansida akoi siba dusu mai thaningai khoningai adagi di aduguma su leitrabani na akoi sipai ke manungda dum thamme ado last tadi mokta thamgi nungdangda ma se mokta thamgraba male to sampur ge Champur ki kana mukta pugreba mase asibase aduga tumai torokansida gidi akoise nungdang he yorokpaga kuki singsina tang mari gi nungdangda mase pugre adagidi tang mari gi nungdang sida pung khara mamli tawsalakpa swai sida moina mayam thogla ani khongtek tagi mitang tagi chaitup pai ba yaw adagidi utup pai ba yaw moi chingmi myam se thogla ani ko thogla kanjida gidi moigi post no nauri pai ba yaw adagidi post sida moina kangsi se nungam pai ra kang thinggrani ko aduga akoi sipai akoina leiriba akoi maiteina leiriba sipai kem jigi gate se ka moina nomaga wa laurage ka thugai rakke tawbane ba namkhai ra tanga ke tawbane ba moise adudaida akoise ki mandana akoise adudadi meni na yamna saba matamnina angang mata su yauriba do akoise akoi na leiriba ka do mai ka than pote ba mai ka se muthallaga akoise channa pote mi
15,000 natra mi 9,000 muk se leibane ba ko matam duda mi 9,000 muk se leiba sida akoi se chaba chada ba kaim khangdare aduduna akoi je uppa ga leiye akoi je aduda moina yamna henjalakpa gi moina sipai sing sina yar gas kaptana nongmai kaptana tauba sida gi di akoi je ki mandana makha sida uppa ga leiye lambi chatham bo leiba kitang leiba ko ude koina yum sida akoi mi myam sida uppa ga leina ba se akoi se mai muthala ga leine adu yang wana khoi se khange akoi se yang wana khanga kan sida gi di akoi se nungdang gi pung 12 muk tara kan sida moi je hangare chingni sing je hangare kuki sing je hangare adu da gi di akoi se muk chak thonga kan da muk chaba chak tuna phang chaba ko na da boy irang na ga tawbane adagidi chaba matam sidana pukham leitadana chi khullaga chirang khullaga chak se yanaraga jiba hingnabagi koi thawai se hingnabagi damakta akoi hingnabagi damakta cheng ne hawai ne alu ne pumna thongjalle aduduna pumna thongjanba chak to cheng ta chaba su yade adu leitabani na aduda hingnaba aina khara cheda karida longnare adukana khoi se chare ba khoi se yang wana ising jo ba thakpa phangde akoi se yang wana khoi se numit tang ma pan ji bau se leire ba khoi se tang ma pan bau se leira kan se gi di numit khuding gi su dumaina koina leiri ba manung bau se dumaina dum nungti khuding gi tawe ba moina nungdang wairam sida ko adagi di dumaina torokan sa akoi se yang wana leira kan da akoi se tang ma pan gi ayuk sida akoi se ayuk tagi koi se putho ani na haira kan da akoi se tholakpane ba koi se ase thoklai akoi se tang ma pan sida thokla kan je akoi se puthok pi da bane sipai sing jina puthok pi da bane ba koi se akoi na sipai ke manung da lebe se koi se puthok pi de chara hela kan da koi puthok ta taraga di koi chara helani kholani na haira kan da ne na dumaina torokan sida gi di moina namdana puthok pi re aduga puthok pi ra kan sida torbung bangla yaura kan sida akoi gi champur du di loina lehaurabani na loina chaure tum hore dana adagi di moina kano to bai chang se champur gi leiriba maitai sing se asi gi yum building leiriba ipumna makse moina potai se moina loina laure kuki singsina ko kuki singsina akoi gi potai gari nungli le horiba loina laure adagi di phau nung akoi maitai gi phau nung chahi machana ba thamjaba phau nung moina loina laure ko adagi di moina yum se thugairani aduga JCB na tem khaira kanda moina moi gi sign board am thesala thamgare adagi di phawduna moina koina tholokpa numita Shaktiman lota puraga rice mill na tawe ba phawse kuki sina moi cha ningai gira kaino khangde adumaina tawe adagi di akoi gi maitai gi khosari dukan mobile yonba dukan adagi di gun house asi pumna makse moina loina lograbane ba kuki sina aduga ngasi di akoi maitai dadi akoi maitai na hawbani maitai na lalle khotle haina moina di dum haibiri ba ko ado lan hawbasi su kuki na hawbani aduga akoi maitai gi pochai su moina loina lobani adudagi di aina khwai dagi nungai ta base kaino hai taragati khwai dagi nungai ta base kaino hai taragati adugi pochai su loina logare aduga yumpham du su moina yum du su JCB na loina tem khairaga moina hangam ko hullaga thagale moina ko phone da aduga adusi akoi se thamoi se yamna soe karigino haraga haibadi moi se amarom da hairaga di de nang su khallo bako moi se ishor gi mata ne ba khwai da gi chingni haiba se Christian na tani haiba se haidra Christian haiba se moi di yamna angang dagi ahan dagi loina Christian oiba mi ne ba moi se fatana ishor da leiba mi ne ba moi se aduga akoina handaki lan gi matang sida kari gi damakta no ba moina ishor khanga kari gi damakta mi gi potai lauriba adagi di kari gi damakta mi gi yum thugai riba kari gi damakta moina mi hatliba adagi di kari gi damakta lan tauriba mi se kaya gi matik tamthi na happy ba moina koi maitai se ko moina ko mangakta len thatpi dana adagi makokta guarantee na thendana adagi di nongmaina kapaga yamna moise maitai se phara ga totar torga moise hapne ba maitai se moina ado aina yamna nungai jadri se isorgi macha moina yamna nungai jadri se kari gi no hai taraga di moina isorgi macha mo oiraga kari gi damakta mi ha ibn ai ba moina karigi damakta mi hatlibano adagi karigi damakta mi gi mapot matai lauribano ko
ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯧꯍꯧꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤꯐꯥꯏ ꯀꯦꯝ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯣꯏꯅ ꯒꯥꯔꯤꯁꯤꯁꯨ ꯁꯣ ꯄꯤꯔꯝꯗꯕꯅꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯁꯣꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯁꯣꯁꯦ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯣꯁꯦ ꯄꯤꯔꯛꯑෝ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯉꯥꯡꯉꯛꯑꯦ ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯝꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯁꯣꯁꯦ ꯑꯃꯨꯛ ꯃꯣꯏꯗ ꯄꯤꯔꯝꯃꯦꯗꯅ ꯃꯣꯏꯗ ꯄꯤꯔꯝꯃꯀꯥꯟꯗ ꯐꯣꯟꯁꯨ ꯇꯧꯕꯤꯔꯛꯇꯔꯦ ꯃꯔꯣꯟꯁꯨ ꯍꯥꯏꯕꯤꯔꯛꯇꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯨꯀꯤꯒꯤ ꯀꯩꯅꯣꯅ ꯀꯨꯀꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯃꯣꯏꯅ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯂꯧꯖꯈꯤꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦꯕ ꯗꯌꯥꯅꯟꯗ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯀꯔꯤꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯏꯆꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯒꯤ ꯒꯥꯔꯤꯗꯣ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯣꯏꯅ ꯂꯧꯈꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯈꯤꯇꯪꯁꯨ ꯅꯨꯡꯉꯥꯏꯒꯅꯦꯕꯀோ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯇꯦ ꯀꯔꯤꯝꯐꯥꯎ ꯍꯥꯏꯕꯤꯔꯛꯇꯦ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯒ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯂꯧꯈꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯃꯣꯏꯅ ꯑꯗꯨꯒꯤꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯣꯠꯇꯣ ꯄꯥꯝꯃꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯄꯣꯠꯇꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯟ ꯊꯨꯝꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯂꯟ ꯊꯨꯝꯗꯤ ꯑꯩꯈꯣꯏꯅ ꯁꯤꯔꯀꯥꯟꯗ ꯀꯔꯤꯁꯨ ꯄꯨꯕ ꯌꯥꯒꯗꯧꯕ ꯅꯠꯇꯦ ꯂꯟ ꯊꯨꯝꯗꯤ ꯑꯩꯈꯣꯏꯅ ꯁꯤꯔꯒ ꯀꯩꯁꯨ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯍꯤꯡꯕ ꯈꯛꯇꯅꯦꯕ ꯄꯥꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩ ꯈꯛꯇꯒꯤ ꯊꯋꯥꯏ ꯍꯤꯡꯕꯁꯨ ꯄꯥꯝꯗꯦꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯔꯒ ꯂꯩꯕꯥꯛꯇ ꯂꯣꯏꯅ ꯆꯠꯍꯟꯅꯤꯡꯉꯦ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯌꯥꯡ ꯑꯣꯏꯒꯦꯔꯥ ꯄꯥꯡꯒꯟ ꯑꯣꯏꯒꯦꯔꯥ ꯏꯪꯂꯤꯁ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔꯕꯨ ꯈꯪꯈ꯭ꯔꯕ ꯃꯆꯥꯁꯤꯡꯁꯤꯗꯤ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯠꯍꯟꯅꯤꯡꯉꯦ ꯊꯋꯥꯏꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯅꯤꯡꯗꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯣꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯅꯨꯄꯤꯁꯤꯗ ꯁꯤꯟꯅꯔꯝꯕꯅꯦ ꯑꯗꯨ ꯑꯩꯈꯣꯏꯒ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝ ꯑꯃꯗꯇ ꯂꯩꯃꯤꯟꯅꯕ ꯀꯥ ꯈꯩꯖꯤꯜꯂꯒ ꯑꯗꯨꯗꯩꯗꯨꯗ ꯃꯣꯏꯅ ꯁꯣꯁꯦ ꯄꯤꯈꯔꯦ ꯁꯣꯁꯦ ꯄꯤꯔꯀꯥꯟꯁꯤꯗ ꯏꯆꯦ ꯁꯣꯗꯣ ꯅꯣꯏꯒ ꯂꯩꯃꯤꯟꯅꯕ ꯃꯤꯗꯨꯗ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯩꯅ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯁꯤꯐꯥꯏ ꯀꯦꯝ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯐꯣꯟ ꯇꯧꯋꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯗꯣ ꯐꯖꯅ ꯌꯦꯡꯕꯤꯌꯣ ꯌꯨꯝ ꯀꯩꯗꯣ ꯐꯖꯅ ꯌꯦꯡꯕꯤꯌೋ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩꯗꯣ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯂꯧꯕ ꯌꯥꯕ ꯃꯇꯝꯗ ꯂꯧꯒꯦ ꯀꯔꯤꯒꯨꯝꯕ ꯌꯥꯔꯣꯏꯗꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯅ ꯂꯧꯕ ꯍꯦꯟꯅ ꯅꯣꯏ ꯂꯧꯖꯧꯋꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯅꯀꯣ ꯑꯗꯨꯕꯨ ꯄꯣꯠ ꯆꯩꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯃꯣꯏꯅ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯝꯇ ꯂꯩꯔꯛꯇꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯝꯅ ꯁꯣꯛꯑꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯏꯁꯣꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯃꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯍꯥꯏꯕꯤꯔꯝꯃꯣꯕ ꯏꯆꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯒꯤ ꯄꯣꯠ ꯆꯩꯗꯣ ꯑꯩꯈꯣꯏꯅ фазана ꯊꯝꯕꯤꯌꯦ ꯑꯗꯣ ꯅꯣꯏ ꯍꯌꯦꯡ ꯂꯧꯕ ꯌꯥꯕ ꯃꯇꯝꯗ ꯂꯧꯀꯣ ꯅꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯒꯅꯨ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯁꯨ ꯄꯦꯟꯒꯅꯤ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯑꯃꯠꯇꯗ ꯀꯥꯃꯤꯟꯅꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯨꯅꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯀꯨꯀꯤ ꯑꯣꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯀꯔꯤꯃꯠꯇꯐꯥꯎ ꯍꯥꯏꯕꯤꯔꯛꯇꯕꯗꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯐꯣꯟꯁꯦ ꯇꯧꯔꯨꯔꯀꯥꯟꯁꯤꯗ ꯐꯣꯟꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯕ꯭ꯂꯣꯛ ꯂꯣꯏꯅ ꯊꯝꯖꯤꯟꯈ꯭ꯔꯦꯕ ꯑꯩꯅ ꯄꯣꯠ ꯆꯩꯗꯣ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩꯗꯣ कमाई तौरी नोइना फजना थंबीबरा खुटपीबरा हाइना हंगे हाइना खल्लुरकान हंगे हाइना अइना फोन से तौरुरकानसिदा फोन से लोइना ब्लॉक थंजलगा अमत चत्तरेबा फोन से अदुदुना ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯋꯥꯔꯧꯋꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯔꯆ ꯑꯃꯠꯇꯗ ꯀꯥꯃꯤꯟꯅꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯤꯕ ꯃꯣꯏꯃꯛꯅ ꯑꯗꯨꯃꯥꯏꯅ ꯃꯤꯅꯨꯡꯁꯤ ꯈꯤꯇꯪꯐꯥꯎ ꯌꯥꯎꯗꯕꯗꯣ ꯑꯗꯨ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯟꯁꯤꯜꯂꯛꯑꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯕꯦꯛꯁ꯭ꯂꯥꯏꯠ ꯑꯣꯏꯕ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯣꯏꯗꯣ ꯌꯦꯡꯉꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯅ ꯍꯥꯏꯕꯤꯌꯦ ꯅꯣꯏꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕꯅꯤꯅ ꯅꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯨꯗꯤ ꯃꯣꯏꯅ ꯀꯟꯕꯤꯕ ꯌꯥꯕꯅꯤ ꯀꯥꯏꯅꯁꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯑꯩꯈꯣꯏꯗꯀꯣ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯃꯌꯥꯝꯗꯣ ꯇꯥꯕ ꯂꯩꯔꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤꯅ ꯈꯛꯇ ꯀꯨꯀꯤꯒꯤ ꯏꯁꯣꯔꯒꯤ ꯇꯥꯏꯞꯇ ꯃꯣꯏꯅ ꯑꯩꯈꯣꯏ ꯏꯁꯣꯔ ꯅꯤꯡꯉꯔꯣꯏ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯑꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯕꯦꯛꯁ꯭ꯂꯥꯏꯠ ꯑꯣꯏꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯀꯨꯀꯤꯁꯤꯡꯁꯦꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ
ꯃꯤꯠꯁꯤꯅ ꯎꯔꯤꯕ ꯅꯥꯁꯤꯅ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯊꯦꯡꯅꯔꯕꯅꯤꯅ ꯑꯗꯨꯗꯩꯗꯨꯗ ꯃꯤꯁꯤꯡꯁꯦ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯗꯨꯗꯨꯅ ꯉꯁꯤ ꯑꯩꯒꯨꯝꯅ ꯑꯩꯅ ꯉꯁꯤ ꯊꯥ 9-10 ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯥꯟꯒ ꯆꯦꯜꯂꯛꯄꯅꯦ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯒꯤꯗꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯃꯤꯒ ꯊꯤꯅ ꯍꯥꯠꯄꯤꯔꯛꯄꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯋꯥꯈꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯑꯗꯨꯛꯀꯤ matiꯛ ꯁꯣꯟꯊꯩ ꯑꯗꯒꯤꯗꯤ ꯉꯁꯤꯐꯥꯎ ꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯥ 9-10 ꯁꯨꯖꯜꯂꯛꯑꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯨꯄꯥ ꯁꯅꯥ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔ ꯃꯤꯁꯟꯅꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯅꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯉꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯕꯨ ꯑꯩꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯑꯩꯅ ꯗꯌꯥꯅꯟꯗꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯔꯀꯥꯟꯗ ꯗꯌꯥꯅꯟꯗꯗ ꯑꯩꯅ ꯐꯣꯟꯁꯦ ꯇꯧꯖꯔꯛꯄꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯁꯣꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯣꯏꯗꯤ ꯀꯨꯀꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯍꯥꯟꯅ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯆꯥꯎꯕꯅꯦꯕ ꯃꯣꯏꯁꯤꯅ ꯀꯥꯅꯤ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯕꯗꯒꯤ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯕ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯅ ꯁꯔꯀꯥꯔꯅ ꯈꯥꯁꯂꯦꯟ ꯂꯝꯒꯨꯝꯕꯁꯦ ꯂꯧꯁꯤꯜꯂꯛꯄ ꯑꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯃꯣꯏꯁꯦ ꯁꯥꯎꯔꯛꯄꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯏꯁꯣꯔ ꯅꯤꯡꯕꯗꯤ ꯌꯥꯝꯅ ꯁꯥꯔꯒ ꯃꯣꯏꯅ ꯐꯠꯇꯕ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯕ ꯑꯁꯤꯒꯨꯝꯕ ꯅꯤꯁꯥ ꯗ꯭ꯔꯒ ꯑꯁꯤ ꯊꯥꯔꯒ ꯃꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯑꯁꯤ ꯊꯤꯡꯕꯒꯤ ꯀꯔꯤꯒꯤ ꯁꯥꯎꯔꯤꯅꯣꯕ ꯃꯣꯏꯅ ꯏꯁꯣꯔ ꯅꯤꯡꯉꯤ ꯍꯥꯏꯁꯤ ꯀꯔꯤꯗ ꯅꯤꯡꯉꯤꯅꯣꯕ ꯑꯗꯨꯅ ꯑꯩꯅ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯔꯤꯗ ꯈꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯗ ꯍꯥꯏꯗ꯭ꯔꯥ ꯄ꯭ꯔꯚꯨ ꯀꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯠꯂꯣꯏ ꯑꯩꯒꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯇꯧꯕꯗꯨꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯉꯁꯤꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯃꯤ ꯌꯥꯝꯃꯦ ꯆꯤꯡꯃꯤꯗꯒꯤ ꯃꯩꯇꯩꯗꯒꯤ ꯌꯥꯝꯃꯦ ꯀꯨꯀꯤ ꯄꯨꯝꯅꯃꯛꯁꯤꯁꯨ ꯑꯣꯏꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯣꯏꯗꯤ ꯑꯁꯤꯁꯦ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯑꯩꯅ ꯃꯣꯏꯒꯤ ꯁꯔꯒꯗ ꯆꯠꯂꯔꯣꯏꯕ ꯃꯣꯏꯗꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯏꯆꯦ ꯑꯩꯗꯤ ꯑꯁꯥꯝꯗ ꯂꯩꯖꯕꯅꯤꯅ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯔ ꯇꯥꯕ ꯅꯠꯇꯅ ꯈꯔ ꯎꯕ ꯅꯠꯇꯅ ꯑꯩꯗꯤ ꯐꯖꯅ ꯈꯪꯖꯗꯦꯀꯣ ꯑꯗꯨꯕꯨ ꯏꯆꯦꯅꯗꯤ ꯗꯥꯏꯔꯦꯛ ꯔꯤꯌꯦꯂꯤꯇꯤꯗꯣ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯗꯒꯤ ꯚꯔꯁ ꯑꯃꯈꯛ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯑꯩꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏ ꯑꯩꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯃꯕꯨ ꯈꯨꯗꯤ ꯊꯤꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯑꯃꯕꯨ ꯈꯨꯗꯤ ꯊꯤꯍꯟꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯉꯁꯝꯗ ꯑꯆꯧꯕ ꯆꯀ꯭ꯔꯤ ꯅꯨꯡ ꯑꯃ ꯌꯥꯜꯂꯒ ꯁꯃꯨꯗ꯭ꯔꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯂꯨꯞꯍꯟꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯁꯦ ꯉꯁꯤ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯄꯗ ꯃꯈꯣꯏ ꯑꯗꯨꯃꯥꯏꯅ ꯎꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯊꯣꯛꯄꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯌా ꯑꯃ ꯅꯤꯡꯍꯟꯅꯈꯤꯕꯗꯣ ꯈꯨꯗꯤ ꯊꯤꯍꯟꯕꯗꯣ ꯑꯗꯨ ꯈꯨꯗꯤ ꯊꯤꯍꯟꯕ ꯀꯧꯏꯀꯣ ꯏꯆꯦ ꯑꯗꯨꯒ ꯑꯩ ꯏꯆꯦꯅꯁꯨ ꯍꯥꯏꯖꯒꯦ ꯏꯆꯦꯅ ꯉꯁꯤ ꯐꯣꯟ ꯇꯧꯕꯤꯔꯛꯄꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯎꯏ ꯃꯃꯥꯡꯗꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤꯅꯤ ꯍꯥꯏꯔꯒ ꯅꯪ ꯑꯔꯥꯝꯕꯥꯏꯔꯥ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯈꯖꯥꯏꯗꯒ ꯊꯥꯕꯤꯗꯅ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯪꯗꯅ ꯅꯣꯡꯃꯩꯅꯒ ꯀꯥꯞꯁꯤꯟꯕꯤꯕꯗꯣ ꯑꯁꯤꯒ ꯏꯆꯦ ꯃꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯁꯦ ꯃꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒ ꯔꯤꯌꯦꯂꯤꯇꯤꯗꯣ ꯃꯈꯣꯏꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯦꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯍꯥꯏꯖꯕꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦꯕꯀோ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯑꯔꯥꯝꯕꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗꯒꯤ ꯑꯔꯥꯝꯕꯥꯏꯁꯦ ꯊꯣꯛꯂꯛꯄ ꯅꯠꯇꯦꯕ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯍꯥꯏꯗꯅ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯑꯗꯨ ꯅꯤꯡꯊꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯒꯠꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯗꯨꯒ
ꯀꯔꯤꯒꯨꯝꯕ ꯑꯔꯥꯝꯕꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯗ ꯑꯔꯥꯝꯕꯥꯏꯁꯦ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯇꯨꯝꯅ ꯁꯤꯔꯝꯕꯁꯨ ꯌꯥꯏꯑꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥꯁꯤꯗ ꯃꯦꯒꯤ ꯇꯥꯡ 3 ꯏꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗꯅꯦ ꯏꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯀꯅꯥꯝꯇꯅ ꯍꯥꯟꯅ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯁꯤꯅ ꯍꯥꯟꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯀꯟꯕꯤꯕꯅꯦ ꯍꯥꯏꯕ ꯑꯗꯨꯕु ꯀꯨꯀꯤ ꯃꯆꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏꯁꯦ ꯌꯥꯝꯅ ꯌꯦꯛꯅꯕ ꯌꯦꯡꯊꯤꯕꯒꯤ ꯇꯥꯏꯞꯇ ꯈꯜꯂꯤꯕ ꯃꯣꯏꯅꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯏꯆꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯩꯅꯒ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯄꯤꯕꯗꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯏꯪꯊꯅ ꯂꯩꯕ ꯉꯝꯃꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯁꯨꯃꯥꯏꯅ ꯂꯩꯔꯣꯏ ꯏꯆꯦ ꯂꯩꯔꯣꯏ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯃꯆꯥ ꯑꯁꯦꯡꯕꯅꯦꯕ ꯃꯣꯏꯗꯤ ꯑꯗ ꯊꯧꯅꯥ ꯐꯕ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯃꯥꯡꯉꯕꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯕ ꯃꯈꯩ ꯑꯩꯈꯣꯏꯗꯤ ꯊꯣꯛꯂꯛꯄ ꯑꯔꯥꯝꯕꯥꯏꯅꯦꯕ ꯃꯣꯏꯗꯤ ꯑꯗꯨꯗꯨꯅ ꯑꯔꯥꯝꯕꯥꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯔꯤꯕ ꯁꯤꯡꯁꯤꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯣꯏꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯔꯦ ꯈꯣꯠꯇꯔꯦ ꯍꯥꯏꯅ ꯃꯣꯏꯅ ꯚꯤꯗꯤꯑꯣꯗ ꯀꯔꯤꯗ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩ ꯊꯃꯣꯏ ꯁꯣꯛꯑꯒ ꯌꯥꯝꯅ ꯀꯞꯄꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯃꯤ ꯍꯥꯠꯂꯦꯅ ꯈꯜꯂꯁꯤꯅꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯪꯉꯤꯕ ꯃꯣꯏꯅ ꯍꯥꯠꯄꯒꯨꯝꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅꯕꯨ ꯍꯥꯠꯇꯔꯤ ꯍꯥꯏꯕ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯗꯤ ꯏꯁꯣꯔ ꯈꯪꯗꯕꯒꯤꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤꯀꯣ ꯏꯁꯣꯔ ꯈꯪꯗꯕꯒꯤꯅꯤ ꯏꯁꯣꯔ ꯈꯪꯉꯤꯕ ꯀꯨꯀꯤꯁꯤꯡꯁꯤꯅꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯝꯊꯤꯅ ꯃꯤꯁꯦ ꯍꯥꯠꯄꯤꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯅꯤꯁꯦ ꯑꯩꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯑꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯃꯣꯏꯒꯤ ꯃꯅꯨꯡꯗꯕꯨꯗꯤ ꯑꯐꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯐꯕ ꯂꯩꯔꯒꯁꯨ ꯐꯠꯇꯕ ꯑꯃ ꯎꯕ ꯃꯇꯝꯗ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯉꯝꯒꯗꯕꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯀꯌꯥꯔꯛ ꯍꯟꯅ ꯀꯣꯛꯄꯤꯒꯗꯒꯦ ꯀꯅꯥꯒꯨꯝꯕꯅ ꯂꯥꯜꯂꯛꯄ ꯃꯇꯝꯗ 3ꯔꯛꯂꯥꯅ ꯍꯪꯕ ꯃꯇꯝꯗ ꯏꯁꯣꯔꯅ 3ꯔꯛ ꯅꯠꯇꯦ 3ꯔꯛꯗꯣ 63ꯔꯛꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯂꯩꯔꯤꯕꯅꯤ ꯏꯆꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯥꯃꯥꯅꯟꯗꯒꯤ ꯃꯇꯥꯡꯗꯣ ꯔꯥꯃꯥꯅꯟꯗꯒꯤ ꯃꯇꯥꯡꯗ ꯇꯧꯈꯤꯕꯗꯨꯗꯤ ꯑꯣꯖꯥ ꯔꯥꯃꯥꯅꯟꯗꯒꯤ ꯋꯥꯍꯩꯗ ꯑꯔꯥꯟꯕ ꯑꯃ ꯌꯥꯎꯈꯤꯕ ꯌꯥꯎꯈꯤ ꯃꯥꯒꯤ ꯋꯥꯍꯩꯗ ꯑꯩꯈꯣꯏꯒꯤ ꯃꯇꯤꯟ ꯁꯤꯠꯄꯒꯨꯝꯕꯀꯣ ꯑꯗꯨ ꯇꯧꯈꯤꯕꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯇꯝꯗꯨꯒ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯏꯆꯦꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯉꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯁꯤꯡꯒ ꯅꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯙꯝꯀꯥ ꯇꯧꯕ ꯂꯩꯕ꯭ꯔꯅꯦ ꯏꯆꯦ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯒ ꯅꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯣꯏꯅ ꯑꯃꯨꯛꯈꯟꯅꯕ ꯍꯧꯂꯛ ꯇꯥꯔꯒꯗꯤ ꯀꯣ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯗꯤ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯌꯣꯛꯈꯠꯆꯕ ꯑꯗꯨꯒꯨꯝꯂꯕ ꯂꯨꯞꯅꯦꯕ ꯏꯆꯦ ꯅꯠꯇ꯭ꯔꯥ ꯏꯆꯦ ꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯕꯅꯤ ꯏꯆꯦ ꯃꯥꯅꯦ ꯆꯨꯝꯃꯦ ꯑꯗꯨꯅꯤ ꯏꯆꯦ ꯈꯪꯕ꯭ꯔꯥ ꯀꯨꯀꯤꯁꯤꯡꯅ ꯑꯗꯨꯒꯩ ꯏꯆꯦꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯃꯩꯇꯩꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯂꯥꯛꯄ ꯈꯣꯠꯄ ꯀꯩꯁꯨꯝ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯉꯁꯤꯐꯥꯎꯗ ꯀꯅꯥꯃꯠꯇꯅ ꯍꯪꯕꯤꯔꯛꯄꯁꯨ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯣꯏ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯕꯨ ꯉꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯑꯃꯠꯇꯅ ꯀꯅꯥꯃꯠꯇꯅ ꯍꯪꯕꯤꯔꯛꯄ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯗꯌꯥꯅꯟꯗꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯗꯌꯥꯅꯟꯗꯗ ꯑꯩꯅ ꯐꯣꯟ ꯇꯧꯖꯔꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯣꯟꯊꯔꯤꯕꯁꯦ ꯑꯩꯈꯣই ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯃꯆꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯄ ꯃꯇꯝꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯀꯩ ꯂꯣꯏꯅ ꯆꯥꯛꯍꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯂꯣꯏꯅ ꯃꯥꯡꯍꯧꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯏꯁꯣꯔ ꯈꯪꯕ ꯀꯨꯀꯤꯁꯤꯡꯁꯤ나 ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯕꯁꯦ ꯎꯔꯨꯔꯀꯥꯟꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯁꯣꯛꯑꯦꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯁꯨ ꯌꯥꯝꯅ ꯁꯣꯛꯆꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯕꯗꯤ ꯃꯩꯇꯩꯅꯁꯨ ꯉꯥꯡꯕ ꯑꯩꯈꯣꯏꯗ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯃꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯗꯩꯗꯨꯗ ꯑꯩꯅ ꯗꯌꯥꯅꯟꯗꯗ ꯐꯣꯟ ꯇꯧꯔꯒꯗꯤ ꯗꯌꯥꯅꯟꯗꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯈꯔ ꯁꯣꯏꯗꯅ ꯊꯧꯒꯠꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯗꯌꯥꯅꯟꯗꯗ ꯐꯣꯟꯁꯦ ꯇꯧꯖꯔꯛꯄꯅꯦꯕꯀꯣ ꯑꯩꯅ ꯏꯆꯦ ꯀꯩꯁꯨꯝ ꯊꯃꯣꯏ ꯂꯥꯡꯇꯛꯅꯕ ꯇꯧꯕꯤꯒꯅꯨꯀꯣ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯏꯪꯊꯕ ꯏꯁꯣꯔꯅ ꯄꯨꯕꯤꯔꯛꯄ ꯑꯣꯏꯁꯅꯨ